ꯁꯤ ꯀꯌꯥꯝ ꯈꯦꯠꯅꯩꯌꯦꯕ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯀꯣꯡꯕꯒꯤ ꯏꯁ ꯒꯥꯔꯗꯦꯟꯗꯣ ꯑꯗꯨꯗ ꯀꯣꯏꯕ ꯂꯥꯛꯆꯩꯅꯤꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯂꯥꯛꯆꯩꯁꯦ ꯃꯃꯥꯡꯗ ꯃꯤꯅꯕꯨꯗꯤ ꯌꯥꯝ ꯆꯠꯅꯔꯕ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯑꯃꯨꯛꯐꯥꯎ ꯆꯠꯇ꯭ꯔꯤ ꯆꯠꯀꯦꯗꯤ ꯑꯗꯨꯝ ꯈꯟꯕ ꯈꯤꯇꯪ ꯆꯠꯅꯤꯡꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯂꯥꯛꯆꯔꯦ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯁꯤ ꯍꯦꯛ ꯃꯅꯨꯡ ꯆꯪꯕꯒꯤꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯌꯥꯝ ꯊꯤꯅ ꯏꯪ ꯏꯪ ꯂꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯃꯤꯠꯀ ꯁꯪꯇ꯭ꯔꯤꯛ ꯁꯪꯉꯒ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯕꯗꯣ ꯁꯤꯗ ꯀꯥꯎꯟꯇꯔ ꯂꯩꯍꯧꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯉꯥꯡꯈꯩ ꯁꯥꯟꯅꯐꯝ ꯂꯩꯔꯦ ꯃꯤꯁꯨ ꯑꯗꯨꯝ ꯂꯥꯛꯑꯝꯃꯦ ꯅꯨꯃꯤꯠꯁꯦ ꯀꯨꯏꯗꯤ ꯀꯨꯏꯔꯕꯅꯦ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥ 3 ꯁꯨꯖꯜꯂꯕ ꯀꯩꯅꯣꯝ ꯇꯧꯔꯕ ꯈꯪꯗꯦ ꯀꯥꯎꯔꯦ ꯑꯗꯨꯒ ꯁꯤ ꯂꯝꯄꯥꯛꯀꯁꯦꯗꯣ ꯅꯥꯄꯤ ꯃꯣꯟ ꯂꯥꯎꯕ ꯐꯖꯕꯗꯣ ꯉꯥꯛꯇꯅꯤꯀꯣ ꯊꯥꯏꯁꯦ ꯌꯥꯝꯅ ꯄꯤꯛꯇꯛꯅ ꯌꯥꯝ ꯆꯥꯎꯗ꯭ꯔꯒꯁꯨ ꯄꯤꯛꯇꯛ ꯆꯦꯡꯇꯛꯅ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯁꯨꯅ ꯂꯣꯏ ꯂꯩꯔꯒ ꯅꯨꯡꯉꯥꯏꯕ ꯉꯥꯏꯍꯥꯛꯇꯪ ꯄꯪꯂꯥꯞ ꯂꯥꯞꯇꯕꯤꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯌꯥꯕ ꯃꯐꯝꯗꯣ ꯑꯗꯨꯗꯤ ꯑꯣꯏꯔꯦꯕꯀꯣ ꯑꯉꯥꯡꯁꯤꯡꯅ ꯁꯨꯝ ꯃꯇꯝꯗꯣ ꯂꯥꯜꯂꯛꯁꯨ ꯍꯧꯖꯤꯛꯁꯨ ꯂꯥꯟꯕꯨꯗꯤ ꯂꯣꯏꯗ꯭ꯔꯤ ꯑꯗꯣ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯁꯨꯝ ꯑꯉꯥꯡꯈꯩ ꯌꯨꯝꯗ ꯕꯣꯔꯤꯡ ꯆꯨꯕ ꯈꯣꯠꯄ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯜꯂꯛꯄꯗꯣ ꯀꯥꯏꯗ ꯑꯗꯨꯝ ꯆꯠꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ ꯀꯥꯏꯅ ꯃꯣꯏ ꯉꯥꯏꯍꯥꯛꯇꯪ ꯄꯨꯊꯣꯛꯄꯤꯕꯗ ꯁꯤꯗ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯏꯅꯛ ꯅꯛꯅ ꯌꯥꯝꯅ ꯉꯥꯏꯍꯥꯛ ꯂꯥꯡꯊꯣꯛꯎꯕ ꯈꯣꯠꯂꯨꯕꯒꯤ ꯌꯥꯝ ꯂꯥꯡꯉꯨꯕꯩ ꯅꯠꯇ꯭ꯔꯁꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯑꯉꯥꯡꯁꯤꯡꯁꯨ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯕꯒꯤ ꯁꯨꯇꯤꯒꯨꯝꯕꯗ ꯁꯤ ꯂꯩꯔꯦ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯉꯥꯛꯇꯅꯦ ꯌꯦꯡꯉꯣꯅꯦ ꯁꯤ ꯃꯌꯥꯝꯁꯦ ꯈꯨꯐꯖꯁꯦ ꯌꯦꯡꯉꯣ ꯃꯤꯅꯒ ꯐꯣꯇꯣ ꯁꯨꯠ ꯀꯌꯥꯝ ꯇꯧꯔꯒ ꯊꯥꯒꯠꯅꯔꯛꯑꯦꯕꯀꯣ ꯑꯩ ꯅꯍꯥꯟꯒꯩ ꯐꯣꯇꯣ ꯎꯕꯗ ꯀꯥꯏꯗꯅꯣꯅꯦ ꯌꯥꯝ ꯆꯠꯅꯤꯡꯉꯦꯅ ꯈꯜꯂꯝꯕꯅꯦꯕ ꯑꯗꯩ ꯃꯐꯝꯁꯤꯕꯨꯗꯤ ꯈꯪꯉꯦ ꯀꯣꯟꯅꯕꯨꯗꯤ ꯑꯗꯣ ꯈꯪꯉꯒ ꯆꯠꯀꯦꯗꯤ ꯑꯗꯨꯝ ꯈꯜꯂꯒꯅꯦ ꯉꯝꯗꯕ ꯍꯦꯛꯇ ꯁꯤ ꯂꯩꯔꯦꯀꯣ ꯑꯉꯥꯡꯈꯩ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯁꯥꯟꯅꯖꯩ ꯃꯣꯏ ꯃꯌꯥꯝ ꯌꯥꯝ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯃꯒ ꯂꯥꯏꯔꯤꯛ ꯍꯩꯕꯤꯁꯦ ꯁꯦꯝꯕꯗꯤ ꯋꯥꯔꯝꯅꯤ ꯑꯩꯈꯣꯏ ꯍꯩꯔꯣꯏꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤ ꯈꯨꯋꯥꯡꯒꯁꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯊꯥꯔꯒ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯍꯧꯕꯗꯒꯤ ꯃꯆꯦꯠ ꯑꯃꯒ ꯍꯦꯛꯅꯔꯒ ꯂꯥꯏꯔꯤꯛꯇꯒ ꯌꯦꯞꯄꯒ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯔꯗꯧꯅꯤ ꯀꯥꯏꯅꯒ ꯇꯧꯅꯕꯗꯣ ꯑꯗꯨꯒ ꯃꯆꯦꯠ ꯑꯃꯒ ꯅꯤꯅꯕꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯤꯡꯁꯤꯡꯉꯛꯑꯦ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯍꯩꯅꯕꯅꯦ ꯀꯥꯏꯅꯒ ꯏꯃꯥꯟꯅꯕꯤꯅꯒ ꯄꯨꯔꯛꯄꯗꯒ ꯃꯆꯦꯠ ꯑꯃ ꯄꯤꯌꯨ ꯀꯥꯏꯅꯒ ꯍꯥꯏꯔ ꯕꯣꯏ ꯃꯔꯛꯇꯒ ꯌꯦꯞꯅꯕꯗꯣ ꯃꯦꯠꯁꯀꯤ ꯃꯔꯛꯇꯒ ꯌꯦꯞꯇꯅ ꯌꯥꯝ ꯇꯧꯅꯕꯅꯦ ꯑꯗꯣ ꯅꯨꯡꯕꯨ ꯅꯨꯡꯁꯤꯀꯣ ꯁꯤ ꯎꯔꯒ ꯁꯤ ꯊꯥꯕ ꯃꯤꯗꯨꯗꯤ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯔꯝꯃꯅꯤꯀꯣ ꯍꯩꯔꯝꯃꯣꯏꯗ꯭ꯔꯅꯦ ꯃꯥꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕꯤꯁꯦ ꯑꯁꯨꯛ ꯐꯖꯅ ꯊꯥꯔꯛꯏꯁꯦ ꯌꯦꯡꯉꯨꯅꯦ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯌꯥꯝ ꯐꯖꯅ ꯀꯨꯏꯗꯤ ꯀꯨꯏꯔꯕ ꯃꯥꯜꯂꯦ ꯁꯤ ꯃꯐꯝꯁꯦ ꯃꯣꯏ ꯁꯦꯝꯒꯠꯄ ꯑꯩꯅ ꯆꯠꯇꯕꯒꯤꯅꯤꯀꯣ ꯐꯝꯕꯝ ꯄꯣꯊꯥꯕ ꯑꯆꯥꯄꯣꯠ ꯀꯩꯅꯣ ꯆꯥꯕ ꯌꯥꯕ ꯇꯤꯛꯀꯦꯠꯇꯤ ꯂꯨꯄꯥ ꯀꯌꯥ ꯀꯛꯀꯦ ꯃꯤ 80 ꯃꯤ 80 ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯉꯥꯛꯇꯅꯤꯍꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯗꯣꯏꯖꯥꯠꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛꯀ ꯄꯥꯔꯗꯤ ꯂꯥꯏꯔꯤꯛ ꯍꯩꯗꯣꯏꯅꯦ ꯍꯥꯏꯕ ꯃꯁꯤꯗ ꯁꯤ ꯈꯨꯐꯖꯁꯦ ꯐꯣꯇꯣꯁꯨ ꯇꯧꯅꯩꯗ ꯃꯤ ꯁꯤꯗ ꯑꯩꯅ ꯀꯥꯏꯗꯅꯣꯅ ꯈꯜꯂꯦ ꯉꯁꯤ ꯐꯪꯉꯦꯗꯅꯗꯣ ꯐꯖꯗ꯭ꯔꯥ ꯆꯪꯐꯝ ꯅꯥꯀꯟꯗ ꯃꯀꯣꯛ ꯊꯤꯟꯗꯣꯛꯑ ꯅꯝꯅꯔꯛꯇꯣꯏꯅꯦ ꯍꯥꯏꯕ ꯃꯤ ꯃꯌꯥꯝꯁꯤꯅ ꯑꯉꯥꯡ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯔꯤ ꯇꯝ ꯐꯠ ꯂꯩ ꯍꯩꯇ꯭ꯔꯤꯗꯩꯅꯦ ꯌꯥꯝ ꯐꯖꯩ ꯁꯤꯅꯔꯤꯗꯤ ꯏꯪ ꯏꯪ ꯂꯥꯎꯋꯦ ꯃꯊꯛꯇꯒꯤ ꯅꯨꯡꯁꯥ ꯁꯥꯕꯗꯤ ꯏꯪꯖꯕ ꯅꯠꯇꯦꯗ ꯅꯨꯡꯁꯥ ꯁꯥꯔꯝꯃꯁꯨ ꯁꯤ ꯁꯪꯇ꯭ꯔꯤꯛ ꯁꯪꯕ ꯃꯔꯛꯁꯤꯗ ꯏꯪꯗꯣꯏꯅꯦ ꯍꯥꯏꯕ ꯋꯥꯎ ꯌꯥꯝ ꯏꯪꯉꯦ ꯅꯨꯡꯁꯥꯒ ꯌꯥꯈꯩ ꯁꯥꯔꯁꯨꯀꯣ ꯋꯥꯈꯜ ꯏꯪ ꯈꯤꯇꯪꯗꯤ ꯂꯥꯎꯅꯤꯕꯁꯤ ꯅꯥꯄꯤ ꯑꯁꯪ ꯑꯃꯥꯟ ꯉꯥꯛꯇꯅꯤꯅ ꯑꯩ ꯑꯍꯥꯟꯕꯅꯤꯀꯣ ꯑꯉꯥꯡꯒꯤ ꯁꯥꯟꯅꯐꯝ ꯑꯗꯨꯝ ꯂꯩꯔꯦꯍꯦ ꯃꯄꯥꯟ ꯂꯝꯒꯤ ꯇꯥꯏꯞꯇ ꯐꯖꯅ ꯂꯩꯔꯦꯀꯣ ꯑꯉꯥꯡꯒꯤꯗꯤ ꯁꯤ ꯊꯧꯔꯛꯄꯗꯗꯤ ꯉꯥꯎꯔꯤꯁꯦ ꯁꯤ ꯊꯧꯔꯒ ꯁꯥꯟꯅꯗꯣꯏꯅꯤꯅꯦ ꯒꯦꯝꯁꯦ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ 2001ꯗ ꯁꯤꯗ ꯕꯥꯏꯛ ꯊꯧꯕꯒꯤ ꯒꯦꯝ ꯑꯣꯏꯗꯣꯏꯕ
ꯇꯨ ꯊꯥꯎꯖꯟꯗꯧ ꯁꯤꯅ ꯀꯥꯔ ꯊꯧꯕꯒꯤ ꯒꯦꯝ ꯑꯣꯏꯗꯣꯏꯔꯥ ꯈꯪꯖꯗꯦꯗ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯊꯣꯛꯂꯛꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯈꯩ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯦ ꯌꯦꯡꯉꯨꯅꯦꯁꯦ ꯊꯤ ꯅꯨꯡꯉꯥꯏꯗꯣꯔꯕꯅꯦꯕ ꯁꯤꯗꯤ ꯂꯨꯄꯥ ꯀꯌꯥ ꯂꯧꯒꯦ ꯁꯤ ꯇꯣꯡꯕꯗ ꯃꯤꯅꯤꯠ ꯃꯤꯅꯤꯠ ꯃꯉꯥꯗ ꯃꯤꯅꯤꯠ ꯃꯉꯥꯗ ꯂꯨꯄꯥ ꯆꯥꯝꯅꯦ ꯑꯉꯥꯡ ꯃꯆꯥꯏꯅꯦ ꯑꯉꯥꯡ ꯑꯃ ꯊꯧꯔꯛꯇꯧꯔꯦ ꯑꯃꯨꯛꯀ ꯁꯤꯁꯦ ꯀꯌꯥꯝ ꯌꯥꯡꯒꯦ ꯌꯦꯡꯁꯤ ꯌꯥꯡꯉꯦ ꯑꯗꯨꯝ ꯑꯉꯥꯡꯗꯣ ꯑꯉꯥꯡ ꯄꯨꯔꯒ ꯂꯥꯛꯄꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯑꯍꯟꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯀꯣꯏꯕꯣꯏ ꯉꯥꯏꯍꯥꯛ ꯌꯦꯡꯕꯣꯏ ꯀꯩꯕꯣꯏ ꯐꯖꯩꯌꯦ ꯚ꯭ꯌꯨꯗꯤ ꯅꯩꯔꯦ ꯌꯥꯝ ꯅꯥꯟꯅ ꯁꯦꯝꯃꯦ ꯍꯥꯏꯕ ꯁꯤ ꯃꯌꯥꯝꯁꯦ ꯌꯨꯝꯗꯒ ꯊꯥꯅꯤꯡꯉꯦ ꯁꯤ ꯂꯥꯏ ꯍꯩꯕꯤꯁꯤꯗꯤ ꯐꯖꯩ ꯑꯉꯥꯡꯁꯤ ꯁꯥꯏꯀꯜ ꯊꯧꯔꯛꯑꯦ ꯁꯥꯏꯀꯜꯁꯨ ꯊꯝꯃꯤꯖꯥꯠꯂꯣ ꯑꯉꯥꯡꯁꯤ ꯁꯥꯏꯀꯜ ꯊꯧꯔꯛꯏꯁꯦ ꯈꯪꯗꯦ ꯑꯉꯥꯡ ꯑꯅꯤ ꯁꯥꯏꯀꯜ ꯊꯧꯔꯛꯑꯦ ꯀꯥꯏꯗꯅꯤ ꯃꯣꯏ ꯊꯝꯃꯤꯔꯥ ꯃꯤꯅ ꯕꯥꯏꯛ ꯊꯧꯕ ꯌꯥꯔꯦ ꯀꯥꯔ ꯊꯧꯕ ꯃꯤꯅ ꯀꯥꯔ ꯊꯧꯕ ꯌꯥꯔꯦ ꯅꯣꯡꯃꯩ ꯀꯥꯞꯅꯅꯤꯡꯕ ꯃꯤꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯁꯣꯝꯗ ꯑꯄꯥꯝ ꯄꯥꯝꯕ
ꯃꯉꯣꯟꯗ ꯌꯥꯎꯕꯁꯦ ꯑꯉꯥꯡ ꯁꯥꯟꯅꯕ ꯃꯌꯥꯝ ꯂꯩꯔꯦ ꯂꯩꯍꯥꯎ ꯄꯥꯝꯕꯤꯁꯦ ꯆꯥꯎꯋꯦꯍꯦ ꯐꯖꯅ ꯁꯥꯠꯂꯝꯒꯅꯤ 시디 पैसा लौजाला लौरमोइना सिदी सिदी फ्री ओरंगनी तो सिदी फ्री ओरंगनी सिना ट्रेन थौफम ओरे मालेको आंगांग मचागी स्वाइसिना खरा पिइबा आंगांग सिंगा सानानाबा ओइदोनिको ट्रेन चेनबे येंगसिको मै ट्रेन से थौरोबुदि चेलकनी अदो सुम खुन इनबदा येंगेको चले चले खुद चिंगबदसु दुम तपनारी चलेको सिलेरे आंगांग मसागा याम हराउंग सानरी हौजिकसिना फोटो खरा सुम नमकपदो किबनादि लोरे छंदा येंगजांगम जरे मे अदो तुम मेमोरी ओइना बाना दुम थागत जरबने तोरी जम पई पोम माले फोटो दुम जेरगम त नोमद्रे हाबा समा कन नो खले मादि ए कनों येंग लेरे पई खत्तना जाने फोटो से ज्ञान में ता जाते सम मांगी दो सरोना दum हपचला मेमोरी फुल ओरगा त मांगबदो तुजुगी सिदारे को फजाबा नते सिनरी से उदी याम फजाबा मफम जे लोसलकदोरे सायोरे स्पंगाई सिदा लेप खाइरे सिदा चलोय वीडियो नंबिगे तुगी चले लोइरे मतंग सिदा